ꯃꯌꯥꯝ ꯀꯥꯟꯅꯒꯗꯕ ꯑꯦꯞ ꯑꯃ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯦꯞꯁ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯦꯊꯥ꯫ ꯕꯦꯊꯥꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯗꯣꯝꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯑꯋꯥꯕ, ꯅꯣꯡ ꯆꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛ ꯕꯦꯊꯥꯅ ꯀꯣꯛꯍꯜꯂꯒꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯄꯣꯠ ꯊꯤꯟꯕꯤꯅꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯕꯗꯨ ꯕꯦꯊꯥꯅ ꯄꯥꯔꯁꯦꯜ ꯗꯤꯂꯤꯚꯔꯤ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯗꯣꯝꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯤꯅꯠ 10ꯗꯒꯤꯅ 60ꯒꯤ ꯃꯅꯨꯡꯗ ꯌꯧꯍꯟꯖꯔꯤ꯫ ꯃꯔꯝꯁꯤꯅ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ꯫ ꯑꯦꯞꯁ ꯑꯁꯤꯒꯤ ꯖꯣꯟ ꯁꯔꯚꯤꯁ ꯑꯁꯤ ꯊꯧꯕꯥꯜꯗꯒꯤ 10 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯔꯚꯤꯁ ꯄꯤꯖꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯗ ꯀ꯭ꯔꯣꯅꯤꯀꯜꯁ ꯑꯣꯐ ꯅꯤꯡꯊꯦꯝꯁꯅꯥ 94 ꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯈꯟꯗ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ ꯑꯣꯏꯔꯝꯃꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ, ꯑꯣꯏꯔꯝꯃꯤ ꯃꯄꯣꯛ ꯑꯃꯒꯤ, ꯑꯣꯏꯔꯝꯃꯤ ꯁꯪꯁꯥꯔ ꯑꯃꯒꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯪꯁꯥꯔ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯛꯅ ꯆꯠꯃꯤꯟꯅꯩ ꯇꯔꯛ ꯁꯪꯁꯥꯔ ꯑꯍꯨꯝꯈꯛ꯫ ꯋꯥꯔꯤ ꯈꯨꯗꯤꯡ ꯃꯥꯟꯅꯩ, ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯈꯣꯡꯆꯠꯇꯤ ꯃꯥꯟꯅꯗꯦ꯫ ꯁꯪꯁꯥꯔ ꯑꯃꯒ ꯃꯇꯝꯒꯤ ꯈꯦꯠꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅ ꯋꯥꯔꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗꯤ ꯈꯦꯠꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯁꯪꯁꯥꯔ ꯑꯃꯗ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯃꯄꯣꯛ ꯂꯣꯏꯔꯕꯁꯨ ꯃꯇꯝꯅ ꯇꯞꯅ ꯆꯠꯄ ꯁꯪꯁꯥꯔ ꯑꯗꯨꯗꯗꯤ ꯊꯋꯥꯏꯁꯤꯡꯗꯨ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯐꯥꯎ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯇꯍꯥ ꯆꯠꯄ ꯁꯪꯁꯥꯔ ꯑꯃꯗꯗꯤ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯅꯤꯗꯨꯗꯒꯤ ꯋꯥꯔꯤꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯁꯨꯝꯅꯅꯤ ꯉꯁꯤ ꯏꯅꯧ ꯅꯧꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯑꯃ ꯄꯣꯛꯇꯨꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯍꯤꯡꯅꯔꯨꯔꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯀꯨꯏꯅ ꯃꯪꯕ ꯃꯪꯂꯥꯟ ꯑꯃ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯃꯅ ꯑꯃꯕꯨ ꯊꯤꯅꯔꯛꯂꯤꯕ꯫ ꯆꯨꯝꯃꯤ, ꯅꯣꯡꯊꯥꯡꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯂꯥꯏꯖꯅ ꯆꯠꯂꯨꯕ ꯁꯪꯁꯥꯔ ꯑꯗꯨꯗꯁꯨ ꯉꯁꯤ ꯂꯥꯏꯖꯅ ꯍꯤꯡꯂꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯒꯨꯝ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯁꯛ ꯈꯪꯅꯗꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯥꯏꯖꯅ ꯃꯥꯒꯤ ꯁꯪꯁꯥꯔꯗ ꯍꯜꯂꯝꯗꯥꯏ ꯈꯪꯍꯧꯗꯅ ꯀꯥꯏꯔꯛꯄ ꯙꯥꯝꯒꯤ ꯏꯆꯦꯜꯅ ꯊꯨꯝꯍꯟꯈꯤꯕꯅ ꯃꯩꯔꯥꯕꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯂꯕ ꯁꯪꯁꯥꯔ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯈꯤ? ꯃꯩꯔꯥꯕꯒꯤ ꯈꯨꯠꯀ ꯍꯦꯂꯦꯟꯁꯅꯥꯒꯤ ꯈꯨꯠꯀ ꯆꯦꯠꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯈꯨꯠ ꯁꯝꯅꯗꯨꯅ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯃꯤꯟꯅꯈꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯣꯏꯁꯤꯟ ꯌꯥꯎꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯃꯪꯂꯥꯟꯅꯤ ꯉꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯄꯣꯛꯂꯕ ꯃꯩꯔꯥꯕꯅ ꯃꯪꯈꯤꯕꯗꯣ꯫ ꯃꯔꯝꯁꯤ ꯂꯩꯕꯅ ꯃꯥꯡꯖꯧꯅꯅ ꯂꯣꯏꯈ꯭ꯔꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯂꯨꯕ ꯃꯩꯔꯥꯕꯕꯨ ꯂꯥꯏꯖꯅ ꯑꯍꯥꯟꯕꯗ ꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯪꯂꯥꯟ ꯑꯃꯅ ꯂꯝꯖꯤꯡ ꯑꯣꯏꯔꯕꯁꯨ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯂꯩꯕꯅꯅꯣ? ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯪꯕ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯒ ꯃꯩꯔꯥꯕꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯕꯒꯨꯝ ꯇꯧꯏ꯫ ꯂꯥꯏꯖꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯋꯥꯔꯣꯏꯁꯤꯟ ꯌꯥꯎꯗꯦ, ꯑꯔꯣꯏꯕ ꯆꯩꯈꯩ ꯆꯤꯡꯈꯤꯗꯦ, ꯌꯦꯛꯅꯕꯒꯤ ꯃꯤꯠꯌꯦꯡꯅ ꯄꯣꯂꯣꯏ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯃꯪꯕ ꯃꯪꯂꯥꯟ ꯑꯁꯤꯗꯗꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟꯗ ꯅꯠꯇꯅ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯁꯤ ꯅꯪꯕꯨ ꯊꯤꯔꯛꯀꯦ ꯍꯥꯏꯕ ꯋꯥꯍꯩꯅ ꯄꯣꯂꯣꯏ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅꯅꯤ ꯂꯥꯏꯖꯅ ꯁꯥꯍꯦꯕꯀꯤ ꯁꯪꯁꯥꯔ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯋꯥꯔꯣꯏꯁꯤꯟ ꯌꯥꯎꯅ ꯂꯣꯏꯈ꯭ꯔꯕ ꯁꯪꯁꯥꯔ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯃꯪ ꯑꯣꯏꯅ ꯃꯪꯂꯨꯕ ꯃꯩꯔꯥꯕꯅ ꯂꯥꯏꯖꯕꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯅꯣꯡꯊꯥꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ? ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯩꯔꯥꯕ ꯈꯛꯇꯅ ꯅꯤꯡꯁꯤꯡꯕ ꯍꯧꯅꯗꯦ, ꯅꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯂꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯂꯤꯕꯗꯤ ꯃꯩꯔꯥꯕꯒꯤꯅ ꯁꯨꯞꯅꯇꯒꯤ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯅꯤ, ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤꯗꯤ ꯅꯣꯡꯊꯥꯡꯒꯤ ꯇꯨꯡ ꯏꯟꯕꯅ ꯑꯣꯏꯈꯤ꯫ ꯃꯁꯤꯅꯤ ꯃꯇꯝ ꯑꯃꯒꯤ ꯑꯉꯛꯄ, ꯄꯨꯝꯅꯃꯛ ꯃꯇꯝꯒꯤ ꯂꯤꯂꯥꯅꯤ, ꯈꯨꯗꯤꯡꯃꯛ ꯃꯇꯝꯒꯤ ꯃꯤꯇ꯭ꯔꯪꯅꯤ꯫ ꯆꯥꯎꯔꯕ ꯃꯥꯂꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯄꯨꯡꯂꯣꯟ ꯏꯜꯂꯤꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅꯤ꯫ ꯌꯦꯡꯂꯝꯕ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯅ ꯎꯈꯤꯗ꯭ꯔꯦ ꯃꯥꯕꯨ ꯃꯤꯠꯃꯥꯡꯗ, ꯃꯊꯟꯇꯗꯤ ꯍꯨꯟꯗꯣꯛꯂꯝꯗꯦ,
ꯅꯥꯎꯕꯕꯨ ꯀꯧꯗꯨꯅ ꯂꯥꯏꯖ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯛꯆꯥꯡꯗꯨ ꯈꯔ ꯌꯥꯡꯂꯝꯕꯅ ꯂꯥꯏꯖ ꯕꯨꯛꯁꯣꯞꯇ ꯂꯥꯛꯂꯦ꯫ ꯅꯥꯎꯕꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯩ꯫ ꯃꯄꯨꯒꯤ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯔꯣꯀꯤꯒꯤ ꯃꯔꯩꯒꯤ ꯃꯊꯥ ꯀꯣꯛꯂꯕꯗ ꯂꯥꯏꯖ ꯅꯦ ꯇꯥꯏ ꯃꯣꯅꯥꯒ ꯃꯦꯁꯦꯁ ꯉꯥꯏꯍꯥꯛ ꯊꯥꯅꯔꯝꯂꯒ ꯂꯥꯏꯔꯤꯛ ꯈꯔ ꯆꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯤꯉꯩ ꯎꯔꯛꯏ ꯃꯄꯨꯗ ꯄꯤꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯖꯔꯅꯦꯜ ꯑꯗꯨꯅ ꯇꯅꯥꯟ ꯇꯅꯥꯟ ꯔꯦꯛ ꯃꯆꯤ ꯑꯗꯨꯗ ꯂꯩꯔꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯏꯕꯦꯝꯃ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯞ ꯄꯥꯏ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯅꯥꯎꯕ ꯇꯥꯅꯕ ꯀꯜꯂꯞꯅ ꯍꯥꯏ, ꯅꯥꯎꯕ, ꯃꯤꯒꯤ ꯖꯔꯅꯦꯜꯁꯤ ꯄꯤꯈ꯭ꯔꯣ ꯍꯥꯏꯔꯒ ꯁꯤꯗ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯃꯗꯨꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛ ꯄꯨꯔꯛꯄ ꯑꯣꯏꯔꯝꯅꯤꯌꯦ, ꯑꯩꯗꯤ ꯅꯍꯥꯟꯅ ꯄꯤꯈ꯭ꯔꯕꯅꯤ, ꯃꯥꯒꯤ ꯑꯇꯩ ꯄꯣꯠ ꯈꯔꯁꯨ ꯂꯩꯕꯅꯤ ꯆꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯖꯔꯅꯦꯜꯗꯣ ꯑꯃꯨꯛ ꯊꯝꯃꯤ꯫ ꯍꯥꯡꯗꯣꯛꯂꯁꯤꯔ ꯈꯜꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯂꯝꯕꯗꯣ, ꯃꯥꯕꯨ ꯋꯥꯖꯅ ꯌꯦꯡꯂꯝꯕꯗꯣ, ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯈꯪꯅꯤꯡꯂꯛꯏ, ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯇꯥꯅꯤꯡꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯂꯛꯇ ꯂꯥꯏꯖ ꯖꯔꯅꯦꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯥꯛꯏ꯫ ꯑꯏꯕ ꯂꯃꯥꯏ ꯈꯔꯗꯤ ꯁꯦꯠꯇꯠꯇꯨꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯝꯅ ꯃꯩꯔꯥꯕꯅ ꯈꯪꯂꯛꯄ, ꯀꯔꯝꯅ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯈꯤꯕ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯕ ꯃꯩꯔꯥꯕꯕꯨ ꯂꯥꯏꯖꯅ ꯃꯁꯛ ꯈꯪꯈꯤꯗꯕꯒꯤ ꯃꯩꯔꯥꯕꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯃꯊꯪ ꯃꯊꯪ ꯐꯥꯛꯂꯛꯄ ꯆꯦꯃꯥꯏꯒ ꯂꯣꯏꯅꯅ ꯇꯥꯔꯛꯏ ꯃꯤꯠꯂꯨꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯄꯤꯔꯥꯡ꯫ ꯀꯞꯃꯟꯈ꯭ꯔꯦ, ꯋꯥꯃꯟꯈ꯭ꯔꯦ, ꯉꯁꯤꯅ ꯑꯋꯥꯕ ꯂꯣꯏꯅꯤꯡꯂꯦ, ꯑꯔꯣꯏꯕ ꯄꯤꯔꯥꯡ ꯑꯣꯏꯅꯤꯡꯂꯦ꯫ ꯁꯅꯥꯏꯕꯦꯝꯃ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯀꯗꯕꯒꯤ ꯌꯥꯗꯨꯅ ꯂꯩꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯃꯈꯨꯠꯅ ꯆꯤꯝꯕꯥꯜ ꯈꯨꯝꯃꯤ꯫ ꯍꯤꯛ ꯍꯤꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯕꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯃꯆꯦꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯊꯦꯡꯉꯤ꯫ ꯀꯩꯗꯧꯔꯒꯦ ꯆꯦ? ꯀꯩꯗꯧꯔꯒꯦꯕ ꯀꯞꯄꯤꯗꯣ? ꯂꯥꯏꯖ ꯀꯞꯂꯤ ꯑꯣꯟꯊꯣꯔꯛꯂꯒ ꯇꯍꯥ ꯍꯪꯉꯤ꯫ ꯅꯥꯎꯕ, ꯌꯥꯝꯕꯨꯡ ꯂꯥꯛꯇꯕ꯭ꯔꯣ? ꯃꯥ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯌꯥꯝꯕꯨꯡ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯥꯎꯕ? ꯌꯥꯝꯕꯨꯡꯗꯤ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯝꯃꯅꯤ ꯆꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯪꯉꯤꯗꯨꯕꯣ? ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯄꯤꯗꯨ ꯌꯥꯝ ꯊꯨꯅ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯂꯦ꯫ ꯈꯨꯗꯛꯀꯤ ꯍꯧꯔꯛꯄ ꯏꯍꯨꯜ ꯑꯃꯗꯤ ꯃꯥꯕꯨ ꯆꯠꯂꯝꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯏꯍꯨꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯥꯎꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯍꯜꯂꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯌꯧꯕ ꯉꯥꯏꯉꯝꯗꯦ꯫ ꯈꯖꯤꯛꯇꯗ ꯂꯤꯊꯗꯨꯅ ꯀꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯈꯨꯠ ꯃꯁꯥ ꯅꯤꯛꯅ ꯇꯧꯐꯝ ꯈꯪꯗ ꯇꯣꯡꯉꯤ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯃꯊꯥ ꯁꯥꯔꯕ ꯅꯥꯎꯕꯁꯨ ꯐꯂꯞ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯊꯧꯏ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯀꯣꯏꯕꯗꯣ ꯂꯣꯏꯅ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯌꯥꯏꯐꯕꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯀꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯣꯜ ꯑꯣꯏꯕꯅ ꯃꯩꯔꯥꯕ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯆꯩꯊꯥꯕꯗꯣ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯔꯣꯏꯅ ꯑꯩꯒꯥꯁꯤꯅ ꯌꯥꯝ ꯁꯣꯜꯂꯛꯄꯅꯤ꯫ ꯍꯟꯗꯛ ꯌꯥꯝꯕꯨꯡꯅ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯍꯧꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯌꯨꯝꯂꯣꯝꯗ ꯆꯪꯕꯤꯔꯛꯑꯣꯀꯣ ꯌꯥꯝꯕꯨꯡ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯆꯨꯝꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯨꯠꯅ ꯒꯥꯔꯤꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯃꯁꯥꯗꯨ ꯀꯣꯟꯊꯔꯞ ꯆꯩꯊꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯆꯩꯊꯥꯕ, ꯑꯩ ꯌꯨꯝꯗ ꯍꯅꯨꯕꯤ ꯃꯌꯥꯝꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ, ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯅꯤ꯫ ꯊꯃꯣꯏ ꯌꯥꯝ ꯊꯤꯅ ꯀꯥꯏꯔꯤꯉꯩꯁꯤꯗ ꯅꯣꯏ ꯋꯥꯔꯧ ꯄꯨꯠꯂꯧꯅꯕꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯃꯇꯧꯗꯨꯗ ꯆꯩꯊꯥꯕꯁꯨ ꯍꯥꯏꯔꯛꯏ, ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯂꯨꯝꯕꯗ ꯀꯣꯐꯤꯒ ꯌꯥꯝ ꯂꯣꯜꯂꯨꯔꯦ ꯍꯥꯏ, ꯑꯗꯨꯃꯥꯏ ꯇꯧꯔꯁꯨ ꯅꯨꯄꯤꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯏꯔꯣ ꯌꯥꯝꯕꯨꯡꯗ? ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯇ ꯙꯛ ꯇꯧꯔꯝꯂꯒ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ, ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝ ꯀꯞꯐꯜꯂꯦꯅ, ꯑꯩ ꯎꯗ꯭ꯔꯒ ꯀꯞꯄ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯆꯩꯊꯥꯕꯁꯨ ꯃꯔꯤ ꯁꯝꯅꯗꯕꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯐꯥꯎ ꯌꯥꯏꯐꯕꯅ ꯋꯥꯔꯤ ꯂꯣꯏꯗꯕꯗꯨꯗ ꯃꯩꯔꯥꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥ ꯍꯥꯟꯅ ꯆꯪꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯎꯕ ꯌꯥꯏꯐꯕ ꯐꯣꯟꯗꯨ ꯊꯝꯂꯒ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯆꯩꯊꯥꯕꯗ ꯋꯥ ꯈꯔ ꯍꯥꯏꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯄꯤ꯫
ꯃꯊꯧ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯒꯗꯕꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯃꯩꯔꯥꯕ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯊꯨꯅ ꯊꯧꯖꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃ ꯏꯅꯛ ꯅꯛꯅ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯏꯔꯦꯟꯖꯅ ꯂꯦꯞꯄ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯗꯨ ꯌꯥꯝ ꯊꯨꯅ ꯍꯥꯡꯂꯒ ꯀꯨꯝꯊꯕꯣꯏ ꯆꯣꯡꯊꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯀꯧꯏ꯫ ꯌꯥꯝꯕꯨꯡ! ꯈꯣꯟꯖꯦꯜꯗꯨꯗ ꯊꯥꯖꯗꯕꯅ ꯃꯩꯔꯥꯕ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯀꯞꯂꯤ ꯃꯃꯤꯠ ꯃꯅꯥ ꯏꯉꯥꯡ ꯉꯥꯡꯅ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯕ ꯆꯤꯝꯕꯥꯜꯗꯨ ꯐꯠ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯊꯕꯥꯛꯇ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯏꯜꯂꯤ꯫ ꯏꯒꯣ ꯋꯥꯡꯕ, ꯃꯤꯐꯠꯇ, ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ, ꯑꯩꯕꯨ ꯊꯦꯝꯕ ꯍꯩꯇꯕ, ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯣ? ꯃꯇꯧꯗꯨꯗ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯐꯂꯞ ꯌꯦꯡꯅꯔꯛꯂꯦ꯫ ꯌꯥꯏꯐꯕꯒ ꯆꯩꯊꯥꯕꯒꯁꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯀꯅꯥꯕꯨ ꯃꯤꯠꯇ ꯎꯗꯕꯒꯨꯝ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯅ ꯅꯨꯄꯤꯗꯨꯗꯤ ꯍꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯥꯏ, ꯅꯪ ꯐꯠꯇꯦ, ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄꯅꯤ, ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯟꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯈꯪꯗꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯕꯅꯤ꯫ ꯃꯩꯔꯥꯕ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯅ ꯇꯞꯂꯞ ꯀꯧꯏ, ꯁꯅꯥ꯫ ꯂꯥꯏꯖ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯅꯥꯛ ꯌꯦꯠ ꯐꯠ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯏ, ꯀꯧꯔꯛꯀꯅꯣ! ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯀꯅꯣ! ꯅꯪ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯆꯤꯜꯗꯨꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯅꯪꯅ ꯑꯩꯕꯨ ꯊꯤꯈꯤ, ꯑꯩꯅ ꯅꯪꯕꯨ ꯈꯪꯈꯤꯗꯦ꯫ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯗꯕꯅ ꯃꯄꯣꯛ ꯀꯌꯥ ꯀꯥꯏꯅ ꯃꯩꯆꯥ ꯈꯥꯡꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯁꯛ ꯈꯪꯈꯤꯗꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯇꯥꯛꯂꯝꯗꯅ ꯆꯠꯈ꯭ꯔꯒ ꯃꯄꯣꯛ ꯀꯌꯥ ꯑꯃꯨꯛ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯂꯥꯏꯖꯅ ꯀꯞꯄꯁꯤ ꯃꯩꯔꯥꯕꯅ ꯎꯕ ꯉꯝꯗꯦ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯇꯞꯅ ꯀꯣꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯧꯊꯔꯛꯄ ꯄꯨꯛꯅꯤꯡ ꯑꯗꯣ ꯐꯔꯣ ꯇꯣꯛꯂꯣ ꯊꯦꯝꯕꯒꯨꯝ ꯂꯨꯈꯝꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯅꯥꯀꯣꯡ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗ꯭ꯔꯥ? ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯆꯠꯄꯒꯨꯝ ꯅꯪꯅ ꯑꯗꯨꯛ ꯊꯤꯅ ꯋꯥꯔꯧꯕ ꯍꯧꯅꯗꯦ꯫ ꯄꯨꯟꯁꯤ ꯀꯌꯥ ꯂꯥꯟꯈ꯭ꯔꯕꯁꯨ, ꯃꯄꯣꯛ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ? ꯅꯪ ꯂꯩꯕ ꯁꯪꯁꯥꯔ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯀꯅꯤ꯫ ꯑꯩ ꯍꯥꯏꯕ ꯑꯩ ꯑꯁꯤꯒꯤ ꯁꯛꯂꯣꯟ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯁꯅꯥ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯊꯃꯣꯏꯗ ꯅꯣꯛꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯩꯔꯥꯕꯕꯨ ꯁꯠ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯒ ꯑꯃꯨꯛ ꯈꯠꯅꯔꯔꯣꯏ, ꯑꯩꯒ ꯑꯃꯨꯛ ꯁꯥꯎꯅꯔꯔꯣꯏ꯫ ꯃꯇꯝ ꯑꯃꯗ ꯎꯒꯦ ꯐꯪꯈꯤꯗꯕ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕꯀꯤ ꯃꯤꯅꯣꯛ ꯑꯗꯣ ꯅꯣꯛꯂꯗꯨꯅ ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯈꯠꯅꯅꯤ, ꯅꯪꯒ ꯑꯩꯒ ꯈꯠꯅꯅꯤ, ꯅꯪꯒ ꯑꯩꯒ ꯁꯥꯎꯅꯒꯅꯤ꯫ ꯁꯥꯎꯅꯕ ꯂꯣꯏꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯊꯦꯝꯒꯦ꯫ ꯅꯪꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯆꯩꯌꯨ, ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯅꯪꯕꯨ ꯆꯩꯒꯦ꯫ ꯅꯪꯅ ꯁꯥꯎꯈꯣ, ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯒꯦ꯫ ꯅꯪꯅ ꯆꯩꯌꯨ, ꯑꯩꯅ ꯇꯥꯒꯦ꯫ ꯅꯪꯒ ꯈꯠꯅꯗꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯒꯗꯕ ꯑꯃꯈꯛꯇꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯑꯣꯏ ꯁꯅꯥ꯫ ꯀꯞꯂꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯀꯞꯅꯣꯛ ꯇꯧꯔꯝꯂꯒ ꯃꯩꯔꯥꯕꯒꯤ ꯊꯕꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯤꯟ ꯑꯃ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅꯤꯡꯅ ꯍꯥꯏ, ꯑꯗꯨꯗꯤ ꯅꯣ ꯃꯣꯔ, ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯦꯡꯅꯗꯕꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯔꯕꯁꯨ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯨꯝꯃꯤ, ꯅꯣ ꯃꯣꯔ, ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯦꯡꯅꯗꯕꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯑꯃꯨꯛꯁꯨ ꯍꯥꯏ, ꯑꯗꯨꯒ ꯅꯣ ꯃꯣꯔ ꯏꯒꯣ ꯋꯥꯡꯕꯤ, ꯑꯩꯅ ꯋꯥꯡꯕꯗꯤ ꯌꯥꯏ, ꯌꯥꯝꯕꯨꯡꯗꯤ ꯋꯥꯡꯕ ꯌꯥꯗꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯂꯒ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯨꯡ ꯍꯟꯗꯨꯅ ꯆꯩꯊꯥꯕꯒꯤ ꯒꯥꯔꯤ ꯅꯥꯀꯟꯗ ꯇꯣꯡꯈ꯭ꯔꯕ ꯌꯥꯏꯐꯕ ꯊꯣꯛꯅꯥꯎ ꯃꯔꯨꯝꯗꯒꯤ ꯄꯥꯛꯊꯔꯞ ꯌꯦꯡꯂꯒ ꯆꯩꯊꯥꯕ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯆꯩꯊꯥꯕ, ꯇꯤꯀꯦꯠ ꯀꯦꯟꯁꯦꯜ ꯇꯧꯗꯣꯏꯔꯥ, ꯑꯃ ꯍꯦꯟꯒꯠꯅ ꯀꯛꯇꯣꯏꯔꯥ, ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯆꯦꯜꯂꯒꯦꯅ ꯍꯥꯏꯔꯛꯇꯣꯏꯔꯥ? ꯃꯁꯤꯒꯤ ꯁꯤꯡꯖꯪ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯗꯨꯠ ꯑꯣꯏꯔꯨꯗꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯦꯅꯦ꯫ ꯋꯥꯍꯩꯗꯨꯗ ꯆꯩꯊꯥꯕꯁꯨ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯏ꯫ ꯆꯠꯈꯤꯅꯨ ꯃꯇꯝ ꯅꯪꯕꯨ, ꯂꯦꯞꯈꯣ ꯑꯩꯒꯤ ꯏꯇꯨꯡꯗ, ꯑꯩ ꯍꯥꯟꯅ ꯆꯠꯈꯤ ꯅꯪꯅ ꯇꯨꯡ ꯏꯜꯂꯛꯎ꯫ ꯌꯥꯗꯦ ꯀꯔꯤ ꯊꯃꯣꯏꯅꯣ, ꯆꯥꯎꯔꯕ ꯃꯥꯂꯪꯄꯥꯜ ꯑꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯅꯣ, ꯑꯩꯒꯤ ꯃꯄꯣꯛꯅ ꯀꯅꯥꯅꯣ? ꯄꯟꯊꯨꯡ ꯅꯪꯕꯨ ꯐꯖꯕꯤ,
ꯅꯪꯒꯤ ꯐꯖꯕꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄꯗꯤ ꯑꯌꯦꯡꯕꯁꯤꯡꯕꯨ ꯋꯥꯟꯊꯍꯜꯂꯒꯤ ꯂꯦꯞꯂꯕ꯭ꯔꯥ? ꯙꯔꯃ ꯀꯌꯥꯒꯤ ꯃꯥꯟꯅꯗꯕ ꯃꯆꯨꯅ ꯎꯄꯥꯜ ꯑꯃꯗ ꯍꯧꯃꯤꯟꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯥꯡꯒꯨꯝ ꯀꯌꯥ ꯐꯖꯩ ꯃꯤꯑꯣꯏꯕ꯫ ꯑꯗꯨꯒꯨꯝꯂꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯣꯏꯅ ꯂꯩꯅꯥꯒꯨꯝ ꯄꯣꯡꯅ ꯊꯣꯠꯅ ꯅꯧꯅ ꯐꯖꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯒꯥꯎꯟ ꯑꯃ ꯁꯦꯠꯄꯗꯣ ꯇꯉꯥꯡ ꯇꯉꯥꯡꯂꯕ ꯇꯣꯟꯒꯤ ꯀꯨꯆꯨꯗꯨꯗ ꯀꯥ ꯍꯦꯟꯅ ꯄꯛꯆꯈꯤ꯫ ꯁꯤꯟꯈꯤ ꯂꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯅꯥꯒꯤ ꯃꯃꯤꯠ ꯄꯦꯟꯅꯕ ꯂꯨꯍꯣꯡꯕ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯆꯞ ꯂꯦꯞꯂꯤ꯫ ꯃꯣꯅꯥꯗꯤ ꯑꯁꯨꯝꯕ ꯁꯤꯟꯕ ꯂꯥꯡꯕ ꯄꯥꯝꯖꯕꯅ ꯆꯦ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯊꯧꯗꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯄꯥꯟꯗ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯉꯥꯡꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯃꯗ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯤꯠꯃꯥꯡꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯁꯠ ꯊꯥꯡꯖꯤꯟꯗꯨꯅ ꯄꯤꯔꯛꯏ꯫ ꯁꯦ ꯁꯤ ꯊꯛꯎ, ꯃꯤ ꯑꯁꯨꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤꯟꯗꯣꯛꯑꯒ ꯇꯧꯍꯜꯂꯣ, ꯅꯪꯅ ꯄꯪꯋꯥꯗ ꯋꯥꯒꯅꯨ꯫ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥꯗꯣ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯂꯣꯏꯔꯕꯗ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯕꯗꯣ ꯎꯕꯗ ꯂꯤꯌꯣ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯏ꯫ ꯉꯥꯏꯈꯣꯕ ꯅꯪꯕꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯀꯩꯗꯧꯒꯦ? ꯂꯩꯅꯤꯡꯗꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ? ꯃꯣꯅꯥꯗꯣ ꯁꯥꯎꯅꯤꯡꯂꯞ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯅ ꯃꯔꯨꯝꯗ, ꯑꯗꯨꯒ ꯅꯨꯄꯤ ꯌꯦꯡꯅꯕꯅ ꯃꯌꯥꯝ ꯃꯥꯡꯗ꯫ ꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯅꯅꯥꯛꯇꯕꯨ ꯂꯥꯛꯑꯗꯤ ꯅꯪꯁꯨ ꯍꯦꯛꯇ ꯅꯌꯥꯗ ꯍꯤꯒꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ, ꯃꯆꯤ ꯃꯆꯤꯒ ꯐꯝꯃꯤꯟꯅꯗꯅ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯅ ꯌꯦꯡꯉꯦꯗꯤ? ꯑꯩꯁꯨ ꯊꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯅꯣꯏꯒꯤ ꯄꯄꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯁ꯭ꯇꯤꯌꯔ ꯇꯧꯔꯤꯁꯤ ꯅꯪꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯅꯨꯄꯤꯒ ꯅꯣꯛꯑꯦꯅ ꯁꯥꯎꯔꯤꯕꯅꯤꯅꯦ꯫ ꯇꯥꯅꯤꯡꯗꯦꯗ, ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯔꯥ? ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯤꯠ ꯊꯨꯞꯇꯕ ꯅꯨꯄꯥ ꯅꯨꯄꯤꯔꯥ? ꯅꯨꯄꯤ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯃꯥꯏ ꯂꯨꯝꯐꯨꯗ ꯅꯨꯡꯁꯤꯔꯗꯤ ꯑꯩꯁꯨ ꯃꯤꯅ ꯑꯗꯨꯝ ꯂꯨꯝꯐꯨꯗ ꯁꯠꯈꯤꯕ ꯇꯥꯕ꯫ ꯅꯪ ꯅꯆꯤꯟ ꯂꯨꯝꯃꯜꯂꯤ ꯇꯥꯃꯣ, ꯅꯆꯤꯟꯗꯨ ꯂꯨꯝꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯤꯌꯣꯗꯣ ꯃꯥꯕꯨ ꯊꯥꯖꯗꯕꯒꯨꯝ ꯉꯥꯡꯕꯒꯤ ꯁꯥꯎꯅꯤꯡ ꯌꯦꯡꯂꯝꯂꯒ ꯋꯥ ꯑꯃ ꯍꯥꯏꯔꯝꯗ ꯃꯣꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯇꯞꯂꯤ ꯆꯤꯡꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯇꯨꯡ ꯏꯜꯂꯛꯄꯅ ꯃꯌꯥꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯌꯥꯝ ꯄꯨꯜꯂꯤ ꯍꯥꯏꯕꯇꯅꯤ, ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯕꯅ ꯁꯥꯕ, ꯐꯣꯇꯣ ꯀꯥꯞꯄꯅ ꯀꯥꯞꯄ ꯃꯈꯜ ꯃꯈꯜꯒꯤ ꯁꯪꯁꯥꯔꯅꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯤꯌꯣ ꯃꯣꯅꯥꯒꯤ ꯈꯨꯠꯇꯨ ꯑꯗꯨꯃꯛ ꯁꯝꯗꯨꯅ ꯂꯥꯛꯂꯒ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ꯫ ꯃꯣꯅꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ, ꯅꯠꯇꯦ ꯑꯩꯅ ꯃꯣꯅꯥꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯀꯔꯝꯕ ꯃꯄꯣꯛꯇ ꯊꯧꯅꯥ ꯐꯍꯧꯗꯕꯒꯤꯅꯣ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯐꯔꯤꯕ ꯑꯩꯒꯤ ꯑꯀꯟ ꯊꯧꯅꯥꯁꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯅꯥꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ꯫ ꯃꯣꯅꯥ, ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯉꯁꯤ ꯅꯨꯡꯁꯤꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯈꯪꯗꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯣꯅꯥ, ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯁꯪꯁꯥꯔꯗ ꯂꯩꯅꯔꯝꯕ ꯃꯌꯥꯝꯗꯣ ꯎꯍꯥ ꯅꯣꯛꯇꯨꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ, ꯈꯔꯅ ꯄꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯃꯣꯅꯥꯁꯨ ꯏꯀꯥꯏꯅ ꯌꯦꯡꯂꯝꯂꯒ ꯂꯤꯌꯣꯒꯤ ꯄꯥꯝꯕꯣꯝ ꯃꯔꯨꯝꯗ ꯃꯃꯥꯏꯗꯨ ꯂꯣꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯨꯕꯥꯛ ꯈꯨꯔꯒ ꯃꯤꯀꯨꯞ ꯈꯔ ꯅꯣꯛꯂꯤꯉꯩ ꯕꯣꯏ ꯃꯈꯨꯠꯇ ꯐ꯭ꯔꯨꯠ ꯁꯂꯥꯗꯀꯤ ꯕꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯤꯟꯗꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯒꯤꯠ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯅꯩꯁꯦ? ꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯂꯤꯟꯗꯥꯅ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯛꯏ꯫ ꯐ꯭ꯔꯨꯠ ꯁꯂꯥꯗꯇꯨ ꯆꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯕꯣꯏꯁꯨ ꯄꯥꯏꯔꯝꯕ ꯄꯣꯠꯇꯨ ꯇꯦꯕꯜꯗ ꯊꯝꯂꯝꯂꯒ ꯇꯥꯟꯅꯔꯛꯏ꯫ ꯃꯌꯥꯝ ꯂꯥꯡꯂꯤꯕꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯆꯪꯁꯤꯟꯕꯒ ꯂꯤꯟꯗꯥꯅ ꯂꯩꯊꯣꯛꯏ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯕꯁꯨ ꯂꯤꯟꯗꯥꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯕꯣꯏꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯐꯥꯗꯨꯅ ꯍꯥꯏ꯫ ꯏꯁꯧ ꯃꯄꯤ, ꯁꯪꯁꯥꯔꯒꯤ ꯏꯁꯧ ꯂꯣꯏꯅ ꯅꯪꯅ ꯈꯣꯝꯖꯤꯜꯂꯒ ꯂꯥꯡꯕꯁꯤꯗ ꯇꯣꯛꯎ ꯍꯥꯏꯕꯁꯤ ꯌꯥꯗꯕꯅꯤꯅꯦ꯫ ꯍꯣ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯂꯤꯟꯗꯥ ꯕꯣꯏꯒꯤ ꯃꯈꯨꯠꯇꯣ ꯄꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏ꯫ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯔꯣꯃꯥꯟꯁ ꯃꯁꯛ ꯈꯪꯗꯕ ꯅꯪ ꯔꯣꯃꯥꯟꯁ ꯇꯝꯃꯨ ꯆꯣ꯫ ꯅꯣꯏ ꯔꯣꯃꯥꯟꯁ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯆꯨꯍꯤꯡ ꯌꯣꯟꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯆꯨꯍꯤꯡ ꯊꯛꯎ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯔꯤ ꯃꯇꯥꯡꯒꯤ ꯔꯣꯃꯥꯟꯁꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯟꯗꯛꯃꯨꯛꯁꯨ ꯂꯤꯟꯗꯥꯗꯨ ꯄꯩꯊꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯃꯤ ꯗꯥ ꯂꯤꯌꯣ ꯍꯣꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯃꯣꯅꯥꯒꯤ ꯈꯨꯠ ꯁꯝꯂꯒ ꯂꯨꯍꯣꯡꯁꯤ ꯀꯥꯏꯅ ꯍꯥꯏ꯫
nupa yam thoi nang di ai bu nang gi ni hai ba ikai bra kainom tawri as adugi wa oire nang gi liwo hai ba nupa si di yengsilunu nupa thok taba but ama chang badawna nungshibada nupa yam thokpani Linda amuka so onsilak laga sawi adoisu daliyo da nate noi me amgi khwai de sathi ba yambung phok lai zagi bek macha do mane ya laga chatle gunda do phok ping machu gi bek macha ma ya laga lai zana chat pa ko in ine handa mukti boy nok le dunu khumi maira ba su khalunu mapo khuding lai zana ya bi da ba but nupa ma changar ba kainom tawbani nupi sida khatlaga laikre marol mariga amata samnadre wa ngang na ba ya khidre nupi koiraga mamana ba kaw ba mahabbada ma sai bu do oikre maira ba ga palakan khoidau yam sawali ngarang su game sana si hairaga lai za puraga cinema yengba chatlami natti moi bu swai de yorak pada ngairi nongmani ni sida mit thupa hore mi gi wari oina taw khalak paduda Linda du hina sauduna chatki ge tawi adubu boy nupi du bu khangpha phaduna khonjal tap tharap hai saugal lebe ma tawnu ke doge dumaina nungshi ke doge nang si amna horen mama lakani mama ga sakhangno noi rani badrakali siga su khangna sanu yaragana yare yadragana ekhoi ma da hairaga semjil halage noi imai be mase wahai du da Linda doctor rekle aduga tapna hai ekhoi ma su kem hydrobani yai so haide yade so haide adubu tumin leiba is better than a no boys nok leduna chumi haibugum makok to nomi tanjadu da mahi mahi lohong ba hogada bagi langna rakle mi singdu magi magi mapham da phamle na singdu magi magi mathau tawne nupa singna robot ki tungde iren sana laktuna groomsmen singi mathau tawi nupi thorak tuna ani do mai mai onsinna duna letminne ani mang mit khupna da ba makhai chanana phazai amana amabu nungshine yingne chingna ba pumba koklaba amana amagi thazaba china paina duna punsi leipul semle Robert su chingna ba leitana ton bo yinglaga develop na hai ton thank you for marrying this angawanupa ton sunok laduna develop na khumi thank you for marrying this sono chubi wahai do haina raga ani do nokmin duna kutsan raga mayam do onsin duna ikai khumna bo utli Thauram do loikrabada photo ka pagi tanja yorakle amaga onsin duna harau harau nokmin nei Boyna chingsillaga nupi mari do photo copy chummi laizana mapham si yorakhibado pumnamaki wahinani mairabana chatsi hairabasu monana kaurabasu hekta chatkadaba nupi natte adubu mabu chingna khiba mi pumnamak masagi wakhaldagi thokpa fattabado khangjarakpana laizabu tattana ningsinglakpani mari punna kapa photo aduda ton khanghaudana nokmi laizagi khut samlei Linda su sanai be magi khudang da kotsilaga makok ado laizada chep tharap nokmi lepi ahum do monana tungdagi konsin bagum khazak tang wang na leplaga non thaduna punna koli mikup asida laiza saktam sing ado amamam ta oina yenglaga mitta pira china chimbal da nokmi tawrei nupa sing du su changsilakpani mathang changsinarapana mangda phamlamba laisa tungda chatpatare tanja chana laisa gi nak to robot lepsilei laisa bo yinglaga icham chamna nokpa robot ki minok ubada punsi kaya dagi khaman jawba nupado laptakna leplamba dagi prapap changsilaklaga nupi do gi khudang ta paiduna chingthoklaga robot to onsinduna hairami no photo with my sana nang thajaba yaba nupa nate Hairam laga laisa puduna thokre Robert ti matawduda ngawrber khanna yinglamlaga maso noktuna leiriba tongi nakta famlaga yingnaduna nokhawi leiriba ahal singdo ngasidi wakhal icham chamba nungaiba numit adoda harau saruk yari makhoigi marakta thasaba hatpa pukchel singdaba thawai amatta yawdrabada achamba punsi marel amana makhoibu konsinduna thamkre Somda mairabana fana lamna puthorakpa nupido chatpa warakladuna makutu frank kantholaga hairei ngamdi kalap sang nangi asangba kalap tu tanaraga chatpa ngamdi kaino mi photo kaplinge nangna prapap chingi do
ꯃꯩꯔꯥꯕꯁꯨ ꯂꯦꯞꯂꯒ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯣꯇꯣꯒꯤ ꯋꯥꯕꯨ ꯑꯩ ꯀꯥꯞꯄꯤꯒꯦ. ꯌꯥꯝꯕꯨꯡꯗꯤ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯍꯩꯇꯦ, ꯅꯪꯅ ꯀꯥꯞꯄꯗꯤ ꯅꯦꯝꯇ꯭ꯔꯤꯛ ꯅꯦꯝꯃꯤ. ꯃꯩꯔꯥꯕ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ, ꯃꯗꯨꯕꯨ ꯇꯣꯛꯂꯒ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯂꯤꯌꯣꯅ ꯅꯅꯥꯛꯇ ꯆꯪꯉꯁꯨ, ꯇꯣꯟꯅ ꯅꯅꯥꯛꯇ ꯐꯝꯂꯁꯨ, ꯀꯞꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯁꯨꯝꯊꯣꯔꯛꯄꯅꯤ. ꯀꯩꯗꯧꯒꯦ ꯁꯅꯥ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯍꯣꯏ, ꯑꯩꯈꯣꯏꯇꯅ ꯅꯤꯡꯁꯤꯡꯕꯒꯤ ꯁꯔꯨꯛ ꯑꯣꯏꯕꯁꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯁꯨ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯗꯅ. ꯂꯥꯏꯖꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯏ. ꯑꯩ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯤ, ꯆꯠꯂꯗꯧꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ. ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯁꯨꯒꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕ ꯑꯣꯏꯒꯦ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯇꯥꯟꯅꯗꯧꯔꯕ? ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯣ ꯈꯪꯌꯤꯡ ꯌꯤꯡꯂꯛꯏ. ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯈꯨꯠ ꯁꯝꯂꯒ ꯇꯞꯂꯞꯅ ꯆꯤꯡꯗꯨꯅ ꯄꯨꯏ. ꯃꯦꯡꯊꯔꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯒ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯂꯪ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯇꯞꯂꯕ ꯏꯄꯣꯝꯒꯤ ꯃꯅꯥꯛ ꯅꯛꯅ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯏ. ꯑꯩ ꯈꯪꯉꯤ ꯁꯅꯥ, ꯅꯪꯅ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕ ꯑꯗꯨꯒ ꯑꯩꯒ ꯊꯋꯥꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯕꯁꯨ, ꯃꯥꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯨꯊꯠꯄ ꯌꯥꯗꯅ ꯑꯀꯟꯕ ꯃꯆꯨꯅ ꯌꯦꯛꯇꯨꯅ ꯇꯥꯔꯝꯒꯅꯤ. ꯑꯗꯨꯒꯨꯝꯕ ꯃꯆꯨ ꯑꯗꯣ ꯃꯨꯊꯠꯂꯨ ꯍꯥꯏꯕ ꯑꯩ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯅꯪꯅ ꯌꯦꯛꯆꯔꯤꯕ ꯃꯤꯁꯛꯇꯨꯃꯛ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ, ꯃꯤꯡꯊꯣꯜ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯀꯧꯕ ꯇꯥꯅꯕ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯕꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖ ꯃꯔꯩ ꯌꯦꯠꯄ ꯉꯝꯗꯦ. ꯆꯨꯝꯃꯤ, ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯩꯔꯥꯕꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟ ꯀꯌꯥ ꯂꯥꯇꯨꯅ ꯊꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕ ꯑꯗꯨ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗ ꯂꯩ. ꯃꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯂꯥꯏꯖ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯊꯝꯂꯤꯕ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕ ꯑꯗꯨꯉꯁꯤ ꯃꯥꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ. ꯍꯥꯏꯕꯗꯤ ꯂꯥꯏꯖꯅ ꯈꯪꯕ ꯌꯧꯗꯕ ꯑꯃ ꯍꯥꯏꯔꯕꯗꯤ ꯖꯦꯅꯔꯦल साहेब अमदी हेलेन सना मतौ करमना थवाई थाखी अमदी साहेब की अरोइबा वहाइदगी सेमलकपा अनौबा मैराबनी हाइबा खंगबा ngamde सगाई की चैनल की मस्जिद अदुदा अरोइबा मिकुपसिंग अदु यावखिबना पुमनमक खंगबा ngamdabani वाखल कया खल्लुरगा असुम चलंबदो हाइफेट लेपलगा मैराबदा येंगदुना नोकमी हाय यंबों ऐगी पुंसीदा ऐगी थमोइदा मैराबदी अमखकनी अदुगुमना यंबुंगी थमोइदसु सनादी अमखक ओइबियु मैराबसु नोकलदुना मकोकतु तपना नोमी लाइजा अमुकसु खोंग थांगबा हौना वारी साइ लाइजादा तपना हाइरई अइना फागी पंगतौ तौबनी सना नंगना चटख्रे हाइदुना अइना नंगी तुंग इलोइ नंगसु नंगी पुंसी अदुदा हिंगजरो अइसु अइगी पुंसी हिंगलक्के अइगिदमक नंगबु फाजिनबा अइना पामदे नंगी अपामबु पुंसी खंदुना हिंगलुसु पुंसी खुदिंग फाजिन पुंसिनबना नसरुक ओइबना तौबा ngamkidaba kaya tau संसार यामना चावबनी खुदिंगमक एक्सप्लोर तौदुना मखल मखलगी लम चत्तुना पुंसीबु आत्रा हाबलुचो नंगना संसार कोइदुना नसाना नसाबु कनानो खंगदुना हलकपु मतमदा नंगी जेनरल साहेब ओइना ngairमगे वारी मथक्ता खोंथांग लेपतुना तुमिन तुमिन लेनै पाकलबा इपाक अदुगी लोइनाइदबा मीटिंग अदुदा येंगलिङै पुकनिंग तपलबा इपोम अदुना खोंग अदुदा तपना तपना येरिबदुना वाखल लाक्तुना लाइजा तपना हंगले यंबों अइना खंगिंगबा अमा लै मैराबा खुमलक्ते करिनो हाइबगुम येंगलै लाइजा मसाना मैराबाबो पुरा ओनसिलक्लगा इतप तपना हंगी साहेब तो कमदौरमगनी हेलेन सनादो हिंगलमगद्रा यंबुं नंगी मंगलांदा मखोय अनि कमदौवी मोय भावसे पाव हिंगदुना मखोय की ओइबा संसारदुदा हराव हराव लेरमगद्रा मैराबा मिकुप खरा लाइसबु येंगी असुक थोना नुंगशिरबा माइथोंग थमोय अमदी थवाई हक्सांग अदुदा अमुक निंगमदबगी ममी थमनिंग्रे अवाबा वारी लीदुना माबु अमुक कफनिंग्रे वारी अदु हाइदोक्तना अहाक नंगी जेनरल साहेब नि हाइदुना वारी पुमनमक लीरुरगा सनाइबी मन पुंसी चुप्पा निंगसिंगदुना कपकदबगी सरो माबु नुंशिरबसु
मागी अतोप सक्तम ओइरबसु अरोनबा लमलानबा कना अमा थमोइदा हापतुना मचु संगदुना थमखिबगी मैचाक अदो खांगजरगे खंदुना मैराबा तपना नोकलगा हाइरई हेलेन सना करिसु तौदे साहेब का नुंगाइना लेखि वाहिदु ताबदा लाइसा वाखल नुंगाइना ममोन नोई नोकना पाकलबा इपाक येंगदुना मैराबगी खुत्ता मागी थोलबा खुतना तपना सम्मी नुपादसु चप मानना पाकलबा समुद्रगी वांगलबा इपाक येंगी अदुबु मिटिंग अनिगी खेनबा लई नुंगाइना लेखि ताबदा लाइसना नुंगाइना नोकतुना येंगबनी नुपी अदुबु खंगननिंगदबना जर्नल अदुगी चेमाई खर सेगाइदुना पुरकलगा समुद्रगी इरोनुंगदा थादखिबा चेमाइसिंग अदो कयामुक यामना लूना लुपथरमगनी खनबा मैराबगी मिटिंगनी अदुबु होकिबा पुनसिना थमोइबु लुमथानबा मिकुप कया यावरबसु ngasi haiba mikup asina pumnamaki laibak lepana aroiba mikuptadi thamoi animak amana amabo yengnaduna nungsi panthungi wasak sakminai laisana general saheb amadi helen sana anigi aroiba mikupta sakminna khiba wasak khangkhide adubu hokibana sana ibemabu tattana otli khangmana mairawmana hokiba awaba wari ado mathantagi masaruk oiki पृथ्वी की पुकनिंग हुना फजबा लम कया लाइजना कोइकी पुमनमक लोइदुना हलकपदा मैराबना लेपलम्मी जनरल साहेब ओइना माबु गाइदुना लेपलम्मी असुमना सकपा पंथुंगी वासकना लोइकी मपोक कयागी मंगलान अदुबो पंथुंगना थोंग थिल्लबसु करमना काउबा ngamgani इरोनुंगी साहेब अमदी हेलेन सना matang asiga loinana The Chronicles of Ningthem Sana Hairiba Bini Moirang Themgi Wari Asi Matang Sida Lotion Jare Aibina Thambirapa Warol Khara Mayangi Mafam da Tahanjagi Soidana Tabiyo Wari Sigi Plot Sagat Jaba Matamda Sarukaya Khaidok Laga Asangba Plot Ama Sagat Naba Hotna Krabusu Isagi Anaba Laibana Maram Oiduna Jang Naiba Ngamkidabagi Waro Biganu Warigi Manungda explain Tauba Wat Hobakaya Yaurabusu Hadak kisimadi excuse tawbina bahayzari loina warigi aroibasi samjin balaizade tasengna hairaga Chronicles of Ningthem Sana hairiba wari asi General Saheb amadi Helen Sana anina mapung oigadaba wari ni aina hapjakhiba pass aduna plot ki ayamba sarukni laiza mairaba anigi wari di yaurabasu mapung oina thamjadabani maram asina aina pass ki wari hapjaba matamda Presentgi wari oina pambi bakayana loishinaba itattatana haibirakpa amadi interest watpa matau obada aiba bisingidi mayamgi interest na wakhagi thonghangzabani maram asina pass ki wari de plot khasiktang samkhibana mapung phadaba kum phobirabasu aroibagi matang simadi samjinjade haibasi tamang thamjaramge betrayal amadi makhal gi fiction na hi na mapung oiba wari oibana romance ki tangka kaya hapkadaba ado hafam khangdabana ka hena hapangam zakidre mathangi wari dadi ijam jamna nungsiba koksu yamna ngauroidaba nungsiba wari ama puduna lakchage The Chronicles of Ningthem Sana gi oinadi matang asida loisinjari wari asibu nungsibiba pumnamapu hainingai leitana thagachari